संध्या वायरमगी मतमनी नुपा अनिदो केफे अदुदा कॉफी ग्लास अममम थक्तुना लई याइखोंबा पुरेलदा येंगलगा तबलब हाइरई पुरेल नहाल अइना हाइबा नुपीदोगी मिंग लैफम मयुमना चिंगबा लोइना खंगी पुरेलदो ngakchanana कयबा ममिंगसु मयुमसु खंगीबा नंदी कमदौना खंगीबा याइखोंबा नोफेट तवी अदो वाइखोंबनी गर्ल कॉलेज दा तंबा जानिदा नुमितोइसु थौबाल बाजार दा ड्रेस खर लेगिना लाकपा अदुदा सकहेनबिदो ममानबी मगा ऑटो ngar लेरंबा अदुदा इसु ऑटो दुगी मतुंग नु इनबनिदा मादी अइबो हन फाव येंगलमदे अदुम मयुम तमना चंगख्रे मागी ममानबिदुदा कैमिंग कौगिना डायरेक्ट हंगबनी सकहेनबी अदुगी मिंगना लिचिंग हेनबी कौवी अदुगा मागिना माइनौबी कौवेना हाइरंबई वानिदा पुरेल ममित अनिदो लाउथोकलगा आय नंदी याम तौबा ngamiना याइखोंबा मखुत अनिदो पुल्लगा सोर मपी अमा होंदोक्तुना नोंमि नोंमि हाइरक्लमी हा नुंसिबगी मफमददी करिसु नतेदा हौजिक अइना खलिबा हाइबबु मासे अहिगी ओइबा सिखक्तनी अदुदा नुपीदुना यारक्तरदि कमदौबा याद्रसु फारगा ओइरसु लौरनी अइदि पुरेलना नुपीबु फारगा लौनी कायना ओइरोइको नंगना खलिदो मंग तारगा तोनी ngaikho du lairi nangbu naromdom lepchaba ngamlabra namana pagi pocketagi chalairi banangna nupidu lawraga kadai dai thak toriba yaikhomba ai mangairi matago muktana hairei leiriba lowing call property pumba aigi ngaktani kainu ipaduna aigi damak thambiramba imaduna mapamdagi purakpa property nati masida imagi kaishurai leiti leikhidraba ipadi lairadana ima phau aina mawa lawdi सीजन अनि मोंगदा सीजन अगनी याइखोंबगी वाहिदुदा पुरेल नुंगाइतबा फाउना तनिकपा खोंजेलना मखादुमक तारई भाई नंगी वाहिदो खरदी कनमली अइखोइबु पोकपिरिबा इमा इपाबु अइखोइना मिराइरबदी खैदौनुंदै खoi माइ पाकपा चौखटपा नुंगाइबा ngамoi इमा इपा हाइबसिदी मिन्ना उबै सोरगुम लातकदमनी लुसिलक्लबा मतमदा सोलबा इमादुदगी हेनबिनबा कनासु लैरोय याइखोंबा ब्रंग हेक्ता सावलई साउना मुक्सु मखा ताई नंगी सेंगोंदा एडवाइस पिरिबा गाइदुरो यारे मसिगी वाफमसि तोसि वाथि वारे मांगनरगा खना चिनबा यारकनी लाओ जनबा तौसि वाहै खरसि हाइरमदुना याइखोंबा फिंगना प्रप्रप थोकपा हौखी मतंगदि चादना सावरिनी कायना तौजरिदु पुरेलदि अमुक्तैबा नोकनिंगबना लोइरे अदुबु पुरेल मतंग चाद्रे खन्ना नोकलुद्रि नोकनिंगबा कयादो खांजिंदुना मासु केफे अदुदगी थोख्रे अयुकी मतमनी याइखोंबा अमदि मागी ममानबा पुरेल मखोई अनिदु लिचिंग हेनबि खोइगी थोंगल मयादा सेप्था सेप्था लुमदुना लैरी तंजादुदा लिचिंग हेनबी मखुत्ता पैसा खरा पाइरगा याम लेमजना इमुंगदगी थोंगाल तमने थोलई पुरेल लिचिंग हेनबी थोलकपा उबदा याइखोंबगी मखुत सागलदा पोप पोप थारगा नापदा चिरोल तौरगा तबलब हाइरई ओय थोरेही नुंगी थमोय पानबी चंदाल हनुबिसे याइखोंबा फट लिचिंग हेनबीदा येंगई लिचिंग हेनबी चलंबदु चपलेपतुना साउना पुरेलदा ममित फैनी येंगलाई लिचिंग हेनबी मागी मित येंगदुदा पुरेल किथि किरुम तौना ममाय फट लैथोक्तुना लै याइखोंबना लिचिंग हेनबीगी नाकता खजिक चंगसिनदुना लेपी मखुत अनिदो खोंग्राव पोकेटता हुमजिलगा तमना हाइरक्लमी सयनबिया नंग थोक्ति थोक्लेहि ngसाइदे एदि नंग थोक्लारोइद्राना पाखलुरबनी लिचिंग हेनबी साउना मखुत अनिदो मख्वांग मेटलगा कैना नंग पामिसे हुई अंगाउबदौना थोंगानसि फावबा यौसिलेने याइखोंबा नोमी नोमी लिचिंग हेनबिगी अकोइबदु चटना चटना ngawri ai ngawri nangi nungsi pakta ngawholabane aisi लिचिंग हेनबी दुमक साउना याइखोंबगी माइदा खुपांगना थाजिली पुरेल ममितो लाक्थोलगा हाइरई
ओइमा लोइरेदना स्वाइद लेपा इफाव खंगी लेचिंग हेनबी खुदोंबीदु याइखोंबा मंगोंदा थिल्लगा अमुक्सु मखा तारकलम्मी नुंसीबा नुंसीबा कनागी नुंसीबा आई नुंसीबा करीनु मसक खंगदे कईगिनो नंगना सुयामना आईगी पुंसीदा येनिंगलिबा नंगुमा थर्ड क्लास अमगा ओनसिनबा आई लेमदे ngасꯤꯅ लास्ट वार्निंग कईगुम नंगना थोंगालसिदा अमुक लेबलरबा अइना करी तौरे हाइबदो नंगना मिथिना येंगो वहाई खरा से हाइरमदुना लिचिंग हेनबी साउना चंगखी ngasai makai moli moli tumi leplaga leiramba purelda hosik khakta aphau saduna yaikhomada yinglaga wangang lai asiba nupini kaina nangoi bagi pami bhai duni aina nangoi ramadi ba khangadamni chandal hanubi manbi se sira dawni yaikhomba surma pi ama hondoktuna nomi nokmi khajai du makhun namana paisilaga tablap hairai nungsiba na piba chainani अकीब लेते नुसी खुदोलनी वारोबसु लेते साउनिंगबसु पोक्ते मागी दमक लेपख्रब थमोइनी लेपकनी आइदी अदमक नुसीबी मागी ओइना लिचिंग हेनबी साउना सोफादा गित फमथै अयेंबा मदे येंगलगा सौरांगना मचिंद सोली अइबा नुपीनी कैसुंगा मरे मतागुम अदुम मिउसितबा फरसु फत्रसु मचलैगी दमकता इबुंगनी लेरे हैबसे चप चाना खंगनगी वहाई दो हाइरगा मसादु फीफी कामदुना लेरिंगै तंजादुदा ममाइबी मसाखीसु वाथी वहंग लेता प्रप्रप चंगसिलगलगा हाइरई हाय नंगबु माइनौबी खोइदा फनिंग लौरुनी ना हजिता थोखिबा नत्रो अदुगा कैदौरबा सिदा खरौ सादना फीफा फीफा कामगा लेरिदिया लिचिंग हेनबी ममितो फैना ममादा येंगलाई अदुगा खोंजल कलपना नुई नवाद तौरे स्वाइद चबेंग चबेंग गांगु लाव हाइदिको सखी मचानुपीगी मकोक्ता मखुतुना खजिक हल्लगा मसी कयादनी येंगुनी हे इवादु नंगिसु नपानी हे मसी दिया इमा नंग क्या मांग खिदौरिगे यारे थोकपिख्रो आई वाखल से गांगदा शांति दने तुमिनमदा पोथाओखिगे उपाय लेता सखी मचानुपीदा हाइफिट येंगलगा तमना हाइरई पोथाओरो इमा थोगे सखी वाहाइदो खक्तमंग हाइरमदुना प्रप्रप रूमदुदगी थोखी लिचिंग हेनबी सोरा सांगबा मोहनदोक्तुना असावबदो फाथाजै बिना मखुत्ता कॉफी ग्लास अमा पाइरगा मचानुपागी रूम तमना लाई तब नक्सिनदुना थिंगलिबा कागी थोंगदु तमना हांगदोरक्तुना रूम तमना चंगलाई बिना याइखोंबा मफी मरोल याम नाना मसमदो हातुना लेरमी बिना टेबल अमदा कॉफी ग्लास तबना थमलगा मचानुपा याइखोंबदा येंगलगा हाइरई कदाइदनु नंगना अयुक्सिदा मुचतोरिदुबो याइखोंबा सौरांगना ममितु ममादा फैना येंगी थबक नि चतुइसे नंगदि करी थबक हा करी थबक नोबा हे नंगसे अंगांग नत्रबनिने नोंग हे गानबदगी कोइबगा लांगबगा कोइबा लांगबसिना नंगी थबक ओइरब्रो याइखोंबा मखुना पारिबा समजे लाक्तना लंगी ममादोन सिलगा खुंजल कलब हाइरई ओइरे कोइबा लांगबसिना आइगी थबक ओइरे नचागी अनिंगबा पामबदा इमानी यंगसिनबिरकनु आइगी पुंसी आइगी राइटनी तौनिंगबदा तौनी हाइना तानाबा यादबा याइखोंबनी ममाबु सुमाना करिसु लैतना खल्ली ममाबु हिक उबा मिकुप्ता मागी मसादा टेंशन ओइना लै बिना मचागी अदु कन्बा वाहाइदा मपेरा चेना हाइरई नंगबु ई मतुमदगी करीदा सोइखिगदगे खन्ना अवाटपा अमत्ता लैतना चाउनबा योलखिबगी महैरो ngasi nangna namaibu suyamna olibase hojikti nang mapung marai phare pangal thona laire haidana nangna namaibu kari su leitana khallibado khallu ima kari su isa da waroba leiti aduba nang matam amada nama ai leitraba matam da khanglakani ko nama ai leitabagi maichak to phare isa ki ningba pambada ne ima kari su yelo kari tauri karai da chali haibasu ngasi chada wahang ama phawba hangkhraroi ko मिलु अनिदगी पिरांग सिंथना पेंदना हाइरक्लिबा ममागी वाहाइदु याइखोंबा करिसु खंजिलुबा तौरुदी
ꯕꯤꯅꯥ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗꯨꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯈꯣꯝꯕ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯇꯦꯟꯁꯟ ꯑꯃ ꯑꯣꯏꯔꯤ꯫ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯑꯎꯕ ꯄꯣꯠ ꯑꯃꯠꯇ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯂꯪꯗꯨꯅ ꯊꯨꯒꯥꯏ꯫ ꯃꯌꯥꯗ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯁꯥꯎꯅ ꯁꯣꯜꯂꯤ꯫ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯛꯄ ꯈꯨꯗꯤꯡ ꯀꯅꯥꯕꯨꯁꯨ ꯑꯩꯅ ꯃꯋꯥ ꯂꯧꯗꯦ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯈꯣꯝꯕ ꯀꯥꯗꯨꯗꯒꯤ ꯁꯥꯎꯅ ꯄ꯭ꯔꯞ ꯁꯨꯃꯥꯡ ꯇꯝꯅ ꯊꯣꯛꯂꯛꯏ꯫ ꯁꯨꯃꯥꯡꯗ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕ ꯕꯨꯂꯦꯠꯇꯨ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯁꯣꯝꯗꯅ ꯄꯨꯔꯦꯜ ꯃꯐꯤ ꯃꯔꯣꯜ ꯄꯨꯝꯂꯣꯏ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯡꯒꯥꯜꯗ ꯌꯥꯏꯈꯣꯝꯕ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯇꯟꯖꯥꯗꯨꯃꯛꯇꯗ ꯌꯥꯏꯈꯣꯝꯕ ꯃꯥꯁꯨ ꯕꯨꯂꯦꯠꯇꯨ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯂꯔꯤ꯫ ꯄꯨꯔꯦꯜ ꯌꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯀꯩꯅꯣꯗꯣ ꯌꯥꯝ ꯊꯦꯡꯉꯤꯗꯨꯕꯣ? ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯑꯩꯅ ꯉꯥꯏꯔꯛꯏꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ, ꯐꯗꯤꯒꯣꯝꯒ ꯑꯣꯏꯔꯗꯤ ꯈꯨꯏꯔꯅꯤꯍꯦ꯫ ꯌꯥꯏꯈꯣꯝꯕ ꯇꯝꯅ ꯈꯨꯝꯂꯛꯏ, ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ, ꯇꯣꯡꯈꯠꯂꯣ ꯌꯥꯔꯦ, ꯇꯦꯟꯁꯟꯗꯅ ꯑꯩꯅ ꯂꯥꯛꯏꯁꯦ꯫ ꯄꯨꯔꯦꯜ ꯕꯨꯂꯦꯠ ꯃꯅꯤꯡꯗ ꯇꯣꯡꯈꯠꯇꯨꯅ ꯐꯝꯂꯒ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯗꯤ ꯀꯩꯒꯤ ꯇꯦꯟꯁꯟ? ꯍꯨꯏꯅ ꯊꯤꯗ ꯆꯣꯞꯄꯒꯨꯝ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯪꯕꯨ ꯁꯥꯎꯕꯒ ꯍꯩꯕ꯭ꯔꯅꯦ? ꯌꯥꯏꯈꯣꯝꯕ ꯒꯥꯔꯤ ꯊꯧꯅ ꯄꯥꯎꯈꯨꯝꯁꯨ ꯄꯤꯔꯛꯏ, ꯍꯦꯔꯥ ꯑꯩꯁꯨ ꯃꯤꯅꯤ ꯀꯩꯅꯣ, ꯃꯤ ꯑꯣꯏꯅ ꯄꯣꯛꯑꯗꯤ ꯀꯞꯄ ꯅꯣꯛꯄ ꯁꯥꯎꯕ ꯍꯥꯏꯕꯁꯦ ꯂꯣꯏ ꯍꯩꯕ ꯇꯥꯕꯅꯤ꯫ ꯌꯥꯔꯦ ꯇꯣꯡꯉꯤꯗꯨ ꯇꯨꯃꯤꯟ ꯇꯣꯡꯉꯨ, ꯅꯠꯇ꯭ꯔꯗꯤꯕ ꯈꯣꯡꯕꯥꯟꯗ ꯊꯧꯗꯕ ꯁꯣꯏꯔꯣꯏ, ꯑꯩꯁꯨ ꯁꯣꯛꯅꯤ ꯅꯪꯁꯨ ꯁꯣꯛꯅꯤ, ꯀꯩꯝ ꯀꯥꯟꯅꯔꯣꯏ꯫ ꯁꯥꯎꯕꯨ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯑꯗꯣ ꯉꯥꯏꯈꯣ, ꯀꯨꯟꯖꯣꯒꯤ ꯕꯦꯟꯗꯔꯗ ꯄꯦꯛ ꯑꯃꯅꯤꯗꯪ ꯊꯥꯖꯤꯟꯈꯤꯁꯤꯗꯅ ꯅꯨꯄꯥ ꯊꯣꯛꯅꯕ꯫ ꯌꯥꯏꯈꯣꯝꯕ ꯒꯥꯔꯤ ꯊꯧꯅ ꯍꯥꯏꯔꯛꯏ, ꯃꯤꯡ ꯃꯀ ꯀꯨꯟꯖꯣ ꯀꯥꯏꯅ ꯃꯤ ꯍꯥꯠꯄ ꯄꯥꯔꯇꯤ ꯑꯣꯏꯗꯧꯗ ꯌꯨ ꯕꯦꯟꯗꯔ ꯐꯝꯃ ꯂꯩꯔꯦ ꯑꯗꯨꯃꯁꯨ꯫ ꯄꯦꯛ ꯑꯃ ꯑꯅꯤꯗ ꯅꯠꯇꯦ, ꯉꯁꯤꯗꯤ ꯐꯨꯜ ꯑꯣꯏꯅ ꯍꯣꯠꯅꯔꯗꯝꯅꯤ꯫ ꯁꯪꯒꯅ ꯃꯥꯡꯍꯜꯂꯤ, ꯃꯔꯨꯞꯅ ꯃꯔꯨꯞ ꯍꯥꯠꯂꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯄꯨꯟꯁꯤꯗ ꯌꯨꯒꯤ ꯃꯍꯥꯎ ꯈꯪꯖꯗꯕ ꯌꯥꯏꯈꯣꯝꯕꯗꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯄꯨꯔꯦꯜꯒꯤ ꯃꯇꯦꯡꯅ ꯌꯨꯗ ꯑꯦꯗꯤꯛ ꯑꯣꯏꯔꯦ꯫ ꯅꯤꯁꯥꯗ ꯑꯦꯗꯤꯛ ꯑꯣꯏꯔꯛꯄꯗꯒꯤ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥꯗ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯃꯆꯥ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯨ ꯃꯃꯥ ꯑꯣꯏꯕꯤꯗꯨꯗ ꯄꯤꯗ꯭ꯔꯤ꯫ ꯃꯃꯥꯅ ꯃꯆꯥꯕꯨ ꯐꯍꯟꯅꯤꯡꯗꯕ, ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯍꯟꯅꯤꯡꯗꯕ ꯃꯃꯥ ꯑꯣꯏꯕꯤ ꯀꯅꯥꯕꯨ ꯂꯩꯔꯝꯒꯅꯤ? ꯑꯗꯨꯕꯨ ꯌꯥꯏꯈꯣꯝꯕ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯕ ꯇꯣꯈꯥꯏꯅ ꯇꯥꯔꯤ꯫ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯂꯣꯏꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥꯅ ꯃꯃꯥ ꯑꯣꯏꯕꯤꯗꯨꯗ ꯉꯥꯡꯗꯨꯅꯇ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯒꯥꯔꯤꯗꯨ ꯂꯦꯞꯇꯕꯤ ꯊꯧꯔꯛꯄ ꯑꯣꯏꯕꯅ ꯀꯨꯟꯖꯣꯒꯤ ꯕꯦꯟꯗꯔ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯌꯥꯏꯈꯣꯝꯕ ꯒꯥꯔꯤꯗꯨ ꯕꯦꯟꯗꯔ ꯃꯄꯥꯗ ꯈꯥꯝꯃꯤ, ꯄꯨꯔꯦꯜ ꯌꯥꯏꯈꯣꯝꯕ ꯑꯅꯤꯗꯨ ꯕꯦꯟꯗꯔꯗ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯐꯝꯅꯕ ꯆꯤꯌꯔꯗꯨꯗ ꯐꯝꯂꯒ ꯊꯛꯂꯤꯕ ꯌꯨꯗꯨ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯅꯤꯁꯥꯕꯨ ꯊꯥꯖꯤꯜꯂꯕꯗꯤ ꯋꯥꯊꯤꯁꯨ ꯍꯦꯛꯇ ꯉꯥꯡꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯥꯏꯈꯣꯝꯕ ꯄꯨꯔꯦꯜ ꯑꯅꯤꯗꯨ ꯌꯨ ꯊꯛꯅ ꯋꯥꯊꯤꯁꯨ ꯁꯨꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯛꯄ ꯆꯥꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯂꯤꯆꯤꯡ ꯍꯦꯟꯕꯤ ꯈꯣꯏꯇꯝꯅ ꯂꯥꯛꯏ꯫ ꯁꯣꯝꯗꯅ ꯂꯤꯆꯤꯡ ꯍꯦꯟꯕꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤ ꯃꯥꯏꯅꯧꯕꯤ ꯃꯈꯣꯏ ꯑꯅꯤ ꯀꯣꯂꯦꯖ ꯆꯠꯅꯕ ꯍꯥꯏꯗꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯂꯤ꯫ ꯂꯤꯆꯤꯡ ꯍꯦꯟꯕꯤ ꯒꯦꯠꯇꯨ ꯐꯠ ꯍꯥꯡꯗꯣꯛꯇꯨꯅ ꯑꯣꯏꯒꯤ ꯈꯣꯡꯗꯨ ꯍꯦꯛ ꯊꯥꯡꯒꯦ ꯁꯦꯝ ꯁꯥꯔꯤꯉꯩ ꯏꯀꯥꯏ ꯈꯪꯗꯕ ꯂꯝꯍꯦꯟꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯣꯡꯒꯥꯜꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯤꯆꯤꯡ ꯍꯦꯟꯕꯤ ꯆꯞ ꯂꯦꯞꯇꯨꯅ ꯁꯥꯎꯅ ꯀꯣꯏꯔꯥꯎꯅꯔꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯌꯦꯡꯉꯤ꯫ ꯏꯀꯥꯏ ꯈꯪꯗꯕ ꯂꯝꯍꯦꯟꯕ ꯅꯨꯄꯥꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕꯤ ꯃꯥꯏꯅꯧꯕꯤꯗꯨ ꯐꯠ ꯌꯦꯡꯂꯨꯏ꯫ ꯌꯥꯝ ꯍꯩꯅꯗꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥꯏꯅꯧꯕꯤ ꯌꯥꯔꯛꯇ ꯉꯪꯉꯤ꯫ ꯁꯥꯔ ꯁꯥꯅꯇ ꯃꯤꯔ ꯃꯤꯅꯇ ꯆꯤ ꯊꯨꯡꯕ ꯃꯥꯟꯕ ꯃꯈꯣꯏꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯀꯔꯤ ꯍꯨꯔꯥꯟꯒꯦꯅ ꯂꯥꯛꯏꯅꯣ ꯈꯪꯗꯦ ꯃꯐꯝꯁꯤꯗ꯫ ꯍꯥꯏꯔꯛꯂꯤꯕ ꯃꯥꯏꯅꯧꯕꯤꯒꯤ ꯋꯥꯗꯨꯗ ꯂꯤꯆꯤꯡ ꯍꯦꯟꯕꯤ ꯈꯖꯤꯛ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ, ꯑꯗꯨꯕు ꯃꯥ ꯅꯣꯛꯇꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯇꯤꯡ ꯁꯣꯛꯂꯤ ꯋꯥꯍꯩꯗꯨꯗ, ꯑꯗꯨꯕꯨ ꯌꯥꯏꯈꯣꯝꯕ ꯀꯔꯤꯁꯨ ꯍꯥꯏꯗ ꯌꯦꯡꯂꯤ ꯃꯤꯂꯨ ꯑꯅꯤꯗꯨꯅ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯃꯉꯣꯟꯗ꯫ ꯄꯨꯔꯦꯜ ꯃꯥꯏꯅꯧꯕꯤꯒꯤ ꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯀꯩꯑꯕ ꯍꯧꯖꯤꯛ ꯅꯪꯅ ꯍꯥꯏꯈꯤꯕꯗꯣ? ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯔꯗꯅ ꯁꯛꯇꯥꯗꯨꯒ ꯃꯩꯇꯥꯟ ꯕꯣꯔꯥ ꯃꯥꯟꯈꯦ꯫ ꯅꯊꯧ ꯂꯩꯕ꯭ꯔꯣ? ꯀꯨꯁꯤꯅꯤ, ꯆꯪꯁꯤꯜꯂꯛꯀꯅꯣ ꯁ꯭ꯋꯥꯏꯗ, ꯀꯣꯔꯣꯅꯥꯒ ꯄꯛꯑꯝꯗꯧ ꯃꯥꯜꯂꯤ ꯁꯛꯇꯥꯗꯨ꯫ ꯏꯁ, ꯀꯣꯔꯣꯅꯥ ꯀꯥꯏꯅ, ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯩ ꯀꯣꯔꯣꯅꯥꯅꯣ ꯁꯣꯅꯣ? ꯉꯁꯤ ꯁꯣꯏꯔꯣꯏꯍꯦ ꯅꯪ, ꯀꯣꯔꯣꯅꯥꯒꯤ ꯋꯥꯏꯐ ꯑꯣꯏꯍꯟꯅꯤꯗꯤ ꯈꯪꯗ꯭ꯔꯤꯌꯦ꯫
ꯑꯅꯤꯗꯣ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯋꯥꯠꯇꯦ ꯃꯔꯩ ꯇꯧꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯌꯥꯏꯈꯣꯝꯕ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯋꯥ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟ ꯂꯩꯔꯤꯁꯤꯅ?" ꯂꯤꯆꯤꯡꯍꯦꯟꯕꯤ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜꯅ ꯀꯜꯂꯞꯅ, "ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥ ꯑꯣꯏꯗꯅ ꯑꯩꯅ ꯋꯥ ꯉꯥꯡꯗꯣꯏꯕ?" "ꯑꯣꯏꯔꯣꯏ ꯌꯥꯏꯈꯣꯝꯕ, ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯀꯥꯟꯗ ꯆꯠꯍꯧꯕꯅ ꯅꯪꯒꯤ ꯐꯕꯣꯏꯅꯤ꯫ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤꯈꯩ ꯑꯩ ꯈꯣꯡꯐꯝ ꯑꯃꯐꯥꯎ ꯍꯣꯡꯉꯣꯏ꯫ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯐꯤꯗꯥ ꯄꯤꯗ꯭ꯔꯤꯈꯩꯁꯨ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯆꯠꯂꯣꯏ꯫ ꯀꯅꯥꯕꯨꯁꯨ ꯑꯀꯤꯕ ꯂꯩꯇꯦ, ꯇꯧꯅꯤꯡꯕ ꯇꯧꯔꯣ, ꯊꯦꯡꯅꯒꯅꯤ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯑꯀꯤꯕ ꯑꯃꯐꯥꯎ ꯂꯩꯇꯅ." ꯑꯅꯝ ꯀꯟꯕ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯍꯩꯗ ꯂꯤꯆꯤꯡꯍꯦꯟꯕꯤ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯁꯤꯟꯗꯨꯅ ꯃꯈꯨꯠꯇꯨ ꯌꯥꯏꯈꯣꯝꯕ ꯃꯥꯒꯤ ꯈꯖꯥꯏ ꯇꯝꯅ ꯊꯥꯒꯗꯕꯒꯤ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯌꯥꯏꯈꯣꯝꯕ ꯃꯥꯅ ꯈꯨꯗꯥꯡ ꯇꯥ ꯐꯥꯍꯧꯔꯤ꯫ ꯌꯥꯏꯈꯣꯝꯕ ꯂꯤꯆꯤꯡꯍꯦꯟꯕꯤꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ, ꯃꯤꯂꯨꯗꯒꯤ ꯄꯤ ꯃꯔꯤꯛ ꯑꯃꯁꯨ ꯈꯖꯥꯏ ꯇꯝꯅ ꯁꯤꯟꯊꯩ꯫ ꯌꯥꯏꯈꯣꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯣꯏꯊꯣꯛꯇ ꯅꯨꯄꯤꯗꯨꯗ ꯌꯥꯝ ꯂꯨꯊꯅ ꯌꯦꯡꯂꯒ ꯇꯞꯂꯛꯄ ꯈꯣꯟꯖꯦꯜꯗ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯪꯒꯤ ꯅꯐꯝꯗ ꯀꯌꯥꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯖꯔ ꯐꯥꯎꯕ ꯑꯩꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯇꯥꯕꯤꯗꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯩꯔꯤꯅ ꯆꯥꯛꯂꯕ ꯊꯃꯣꯏꯁꯤꯅꯗꯤ ꯉꯁꯤꯁꯨ ꯇꯠꯇꯅ ꯍꯪꯅꯤꯡꯂꯤ, ꯅꯐꯝꯗ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯅꯤꯡꯉꯤ꯫ ꯐꯔꯦ, ꯅꯪꯅ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏꯗꯕ ꯂꯝꯍꯦꯟꯕ ꯑꯩꯁꯦ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯠꯇꯕ ꯉꯝꯕ ꯑꯣꯏꯔꯒꯦ꯫ ꯑꯗꯨꯕꯨ ꯂꯤꯆꯤꯡꯍꯦꯟꯕꯤ, ꯅꯪꯕꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯀꯥꯎꯊꯣꯛꯄ ꯉꯝꯃꯣꯏ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯤꯀꯨꯞꯇꯣ ꯅꯣꯡꯒꯧꯕꯤꯅ ꯅꯣꯡꯂꯤꯛ ꯉꯥꯏꯕꯒꯨꯝ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯏꯔꯤꯛꯄꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯝꯒꯦꯀꯣ." ꯅꯨꯡꯁꯤꯔꯨꯕꯅ ꯃꯐꯝꯗ ꯋꯥꯔꯧꯈ꯭ꯔꯦ ꯇꯁꯦꯡꯅ, ꯄꯥꯝꯖꯔꯨꯕꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯍꯩꯗꯨ ꯄꯦꯟꯗꯅ ꯃꯆꯤꯟꯗꯒꯤ꯫ ꯌꯥꯏꯈꯣꯝꯕ ꯃꯤꯂꯨꯗꯒꯤ ꯄꯤ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤ꯫ ꯅꯨꯡꯒꯨꯝꯅ ꯀꯟꯈ꯭ꯔꯕꯤ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯀꯔꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯂꯩꯅꯥꯒꯨꯝꯅ ꯊꯣꯠꯊꯔꯛꯂꯤꯕ? ꯂꯤꯆꯤꯡꯍꯦꯟꯕꯤ ꯃꯁꯥ ꯐꯥꯎꯕ ꯈꯪꯍꯧꯗ ꯁꯤꯟꯊꯈꯤ ꯇꯔꯨ ꯇꯔꯨꯕ ꯃꯤꯁꯅꯥ ꯑꯅꯤꯗꯒꯤ ꯄꯤ ꯃꯔꯤꯛ ꯈꯔ꯫ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯒꯤ ꯅꯥꯀꯜꯗ ꯊꯧꯔꯤ ꯇꯤꯡꯂꯒ ꯐꯧꯔꯤꯕ ꯐꯤꯁꯤꯡ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯤ ꯕꯤꯅꯥ꯫ ꯐꯤꯁꯤꯡꯗꯨ ꯃꯈꯨꯠꯇꯨꯅ ꯀꯣꯟꯁꯤꯟꯗꯨꯅ ꯏꯁꯇ꯭ꯌꯔ ꯃꯊꯛꯇꯨꯗꯒꯤ ꯃꯈꯥ ꯇꯝꯅ ꯀꯨꯝꯊꯔꯛꯏ꯫ ꯁꯦꯀꯦꯟ ꯐ꯭ꯂꯣꯔ ꯍꯦꯛ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯏꯇꯤꯡ ꯇꯤꯡꯅ ꯏꯁꯇ꯭ꯌꯔ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤꯕ ꯕꯤꯅꯥ ꯈꯪꯍꯧꯗꯅ ꯃꯀꯣꯛ ꯉꯥꯎꯔꯛꯄꯗꯒꯤ ꯊꯔꯣ ꯊꯔꯣ ꯑꯣꯟꯊꯔꯤ꯫ ꯁꯣꯝꯗ ꯌꯥꯏꯈꯣꯝꯕ ꯅꯤꯡꯕ ꯀꯥꯏꯅ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯅꯤꯡꯕ ꯀꯥꯏꯔꯕ ꯊꯃꯣꯏꯗꯨ ꯊꯦꯝꯖꯤꯟꯕ ꯉꯝꯗ, ꯈꯥꯝꯖꯤꯟꯕꯁꯨ ꯉꯝꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯅꯤꯡꯂꯛꯂꯤ꯫ ꯔꯨꯝꯒꯤ ꯑꯀꯣꯏꯕꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯒꯤꯠ ꯐꯝꯊꯗꯨꯅ ꯃꯀꯣꯛꯇꯨ ꯁꯣꯐꯥꯗ ꯉꯥꯊꯔꯒ ꯀꯞꯂꯤ ꯀꯞꯂꯤ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯃꯆꯤꯟꯗ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯤ꯫ "ꯑꯣꯏꯈ꯭ꯔꯦ, ꯑꯩꯗꯤ ꯑꯉꯥꯎꯕ ꯑꯣꯏꯈ꯭ꯔꯦ ꯅꯐꯝꯗ ꯏꯀꯥꯏ ꯈꯪꯗꯕ ꯂꯝꯍꯦꯟꯕ꯫ ꯀꯩꯒꯤ ꯑꯗꯨ ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯔꯨꯕꯅꯣ? ꯀꯔꯤꯒꯤ ꯑꯗꯨ ꯅꯐꯝꯗ ꯀꯜꯂꯛꯄꯁꯨ ꯐꯥꯎꯈꯤꯕꯅꯣ? ꯊꯃꯣꯏꯕꯨꯁꯨ ꯋꯥꯍꯟꯕꯗꯤ ꯅꯪꯒꯤ ꯀꯔꯤ ꯆꯥꯡꯌꯦꯡꯅꯣ? ꯍꯪꯅꯤꯡꯉꯤ ꯑꯩꯁꯨ ꯏꯐꯝꯗ ꯄꯥꯎꯈꯨꯝ ꯐꯪꯂꯔꯣꯏꯗꯕ ꯋꯥꯍꯪꯁꯤ꯫ ꯁꯥꯒꯠꯂꯨꯕ ꯑꯁꯥ, ꯅꯤꯡꯖꯔꯨꯕ ꯃꯪꯂꯥꯟ ꯑꯣꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯑꯃꯗ ꯃꯥꯡꯈꯤꯕ ꯃꯪꯂꯥꯟ꯫ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯨꯕꯅ ꯈꯪꯅꯤꯡꯉꯨꯕꯅꯤ ꯅꯨꯡꯁꯤ ꯃꯁꯛ꯫ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯃꯍꯥꯛꯅ ꯍꯜꯂꯝꯕ ꯇꯤꯡꯈꯪꯅ ꯃꯆꯦꯠ ꯀꯌా ꯊꯣꯛꯅ ꯀꯥꯏꯍꯜꯂꯦ ꯊꯃꯣꯏꯁꯨ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯌꯥꯏꯈꯣꯝꯕ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯊꯃꯣꯏꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯄ ꯃꯤꯠꯀꯤ ꯄꯤꯅ ꯃꯤꯠꯂꯨ ꯑꯅꯤ ꯊꯨꯝꯅ ꯁꯤꯟꯊꯍꯜꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯕꯤꯅꯥ ꯏꯁꯇ꯭ꯌꯔ ꯑꯗꯨꯗꯒꯤ ꯃꯆꯤ ꯑꯃ ꯐꯥꯎꯕ ꯂꯦꯡꯗ ꯇꯨꯝꯄꯛ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯂꯩ꯫ ꯍꯣꯜꯂꯤꯕ ꯁꯣꯔꯗꯨꯁꯨ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯆꯣꯛꯊꯈ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯈꯔ ꯈꯖꯤꯛ ꯀꯟꯁꯤꯜꯂꯒ ꯆꯤꯝꯕꯥꯜ ꯑꯗꯨꯗꯒꯤ ꯋꯥꯍꯩ ꯈꯔ ꯃꯆꯤꯟꯗ ꯍꯥꯏꯅꯕ ꯍꯣꯠꯅꯔꯛꯏ ꯌꯥꯝ ꯋꯥꯅ꯫ "ꯏꯃꯥꯒꯤ ꯑꯆꯧꯕ, ꯏꯃꯥꯒꯤ ꯑꯔꯣꯏ." ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯐꯥꯎꯕ ꯂꯣꯏꯁꯤꯜꯂꯝꯗ ꯍꯣꯜꯂꯤꯕ ꯁꯣꯔ ꯂꯦꯞꯈ꯭ꯔꯦ꯫ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯤꯕ ꯀꯧꯕ ꯃꯥꯒꯤ ꯈꯌꯥꯠꯇ ꯋꯥꯖꯔꯕꯤ ꯃꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯈꯤꯗ꯭ꯔꯕꯤ ꯃꯍꯥꯛꯇꯨ꯫ ꯁꯣꯝꯗ ꯌꯥꯏꯈꯣꯝꯕ ꯃꯤꯠꯀꯤ ꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯁꯣꯐꯥꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯔꯨꯝꯗꯨꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄꯗ
ꯃꯊꯛꯀꯤ ꯁ꯭ꯇꯦꯌꯔ ꯃꯄꯥꯗ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯑꯁꯤꯕ ꯑꯃꯒꯨꯝ ꯃꯈꯣꯡ ꯃꯈꯨꯠ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯈꯟꯐ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯈꯪꯍꯧꯗꯦ ꯄꯥꯞ ꯆꯦꯜꯂꯕ ꯃꯤꯂꯨꯗꯒꯤ ꯄꯤꯔꯥꯡꯅ ꯅꯣꯡꯂꯤꯛ ꯍꯩꯊꯔꯛꯄꯗꯨ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯆꯦꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯏꯃꯥ, ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯁꯤ ꯃꯤꯠ ꯄꯥꯡꯉꯣ ꯏꯃꯥ, ꯅꯆꯥꯅ ꯀꯧꯕꯁꯤ ꯅꯪ ꯇꯥꯗ꯭ꯔꯕꯣ ꯏꯃꯥ? ꯄꯥꯞ ꯆꯦꯜꯂꯕ ꯍꯥꯏꯕ ꯏꯟꯗꯕ ꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ꯭ꯔꯣ? ꯁꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯏꯃꯥ, ꯅꯪ ꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯤꯕ ꯀꯩꯒꯤꯅꯣ? ꯏꯃꯥꯅ ꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ, ꯑꯗꯨꯕꯨ ꯏꯃꯥ, ꯍꯥꯏꯕ ꯏꯟꯗꯕ ꯅꯆꯥ ꯑꯣꯛꯇꯕ ꯃꯤꯁꯛ ꯑꯃ ꯑꯩꯅ ꯑꯣꯏꯔꯨꯔꯦ, ꯏꯃꯥꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ, ꯍꯥꯏꯔꯣꯏ ꯉꯥꯡꯂꯣꯏꯗꯕ ꯀꯌꯥ ꯑꯃꯁꯨ ꯅꯆꯥꯅ ꯏꯃꯥꯗ ꯍꯥꯏꯈ꯭ꯔꯦ꯫ ꯅꯆꯥ ꯉꯁꯤꯗꯤ ꯃꯤꯀꯞ ꯊꯣꯛꯂꯦ, ꯐꯠꯇ꯭ꯔꯕ ꯅꯆꯥ ꯑꯩꯕꯨ ꯏꯔꯥꯜꯒꯤ ꯗꯟꯗꯤ ꯄꯤꯕꯤꯔꯝꯈꯣꯅꯦ ꯏꯃꯥ." ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕ ꯃꯍꯥꯛꯇꯨ ꯃꯁꯥꯅ ꯌꯥꯅ ꯃꯔꯥꯜꯗꯨ ꯍꯔꯥꯎ ꯌꯥꯖꯔꯤ꯫ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯈꯪꯈꯤꯗ꯭ꯔꯕꯤ ꯑꯋꯥꯕꯇꯅ ꯈꯣꯌꯨꯝ ꯑꯣꯏꯈ꯭ꯔꯕꯤ ꯃꯃꯥꯗꯨꯒꯤ ꯑꯋꯥꯕꯗꯤ ꯎꯈꯤꯗꯕꯅꯤ ꯃꯍꯥꯛꯅ꯫ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯕꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯆꯥꯛꯄ ꯂꯥꯃꯩꯒꯨꯝ ꯇꯞꯅ ꯆꯥꯈꯠꯂꯛꯂꯤ ꯌꯥꯏꯈꯣꯝꯕ ꯃꯥꯒꯤ ꯃꯩꯆꯥꯛꯁꯨ꯫ ꯅꯥꯏꯇꯣꯝ ꯇꯞꯅ ꯂꯥꯛꯄ ꯄꯨꯟꯁꯤ ꯍꯟꯈꯤꯅꯤ ꯅꯥꯏꯇꯣꯝ ꯇꯥꯅ ꯀꯅꯥꯒꯁꯨ ꯂꯣꯏꯅꯗꯅ꯫ ꯁꯣꯜꯍꯧꯏ ꯄꯦꯟꯗꯅ, ꯅꯤꯜꯍꯧꯏ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ, ꯑꯍꯤꯡꯒꯤ ꯑꯊꯦꯡꯕꯗ ꯂꯩꯆꯤꯜꯒꯤ ꯃꯔꯨꯝꯗ ꯃꯨꯁꯤ ꯊꯣꯛꯂꯤꯕ ꯊꯥ ꯊꯋꯥꯟ ꯃꯤꯆꯥꯛ ꯑꯗꯨꯕꯨ ꯃꯤꯠꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯥꯏꯉꯝꯗ꯭ꯔꯕ ꯆꯤꯝꯕꯥꯜ ꯏꯔꯥ ꯊꯥꯡꯂꯕ ꯃꯤꯁꯅ ꯀꯧꯅꯤꯡꯂꯛꯏ ꯏꯃꯥ ꯍꯥꯏꯅ ꯌꯦꯡꯅꯤꯡꯂꯛꯏ ꯏꯃꯥꯒꯤ ꯁꯛꯇꯝ꯫ ꯌꯥꯏꯈꯣꯝꯕ ꯊꯥꯕꯜ ꯃꯥꯕꯨ ꯃꯤꯠꯀꯨꯞꯇ ꯌꯦꯡꯗꯨꯅ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯁꯣꯜꯂꯛꯏ, "ꯀꯨꯏꯔꯦꯀꯣ ꯏꯃꯥꯒꯤ ꯃꯣꯃꯣꯟ ꯅꯣꯛꯄ ꯁꯛꯇꯝꯗꯨ ꯎꯈꯤꯗꯕ꯫ ꯃꯆꯥ ꯑꯩꯕꯨ ꯋꯥꯔꯧꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯕꯤꯔꯝꯕ ꯋꯥꯍꯩꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗꯕꯁꯨ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯅꯤꯡꯉꯝꯗꯅ ꯏꯃꯥ ꯅꯪꯕꯨ ꯁꯣꯟꯖꯧꯕꯁꯤ ꯅꯠꯇꯅ ꯅꯆꯥꯅ ꯏꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯕꯨ ꯊꯨꯡꯍꯟꯈꯤꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣꯕ ꯏꯃꯥ, ꯅꯆꯥꯒꯤ ꯅꯥꯛꯁꯤꯗ ꯑꯃꯇ ꯍꯜꯂꯛꯈꯣ." ꯍꯥꯏꯅꯕ ꯂꯩ, ꯇꯤꯡꯈꯪꯒꯤ ꯆꯩꯅꯥ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯇꯤꯡꯈꯪꯒꯤ ꯆꯩꯅꯥ ꯈꯪꯗꯦ ꯍꯥꯏꯅ꯫ ꯋꯥꯍꯩꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯔꯛꯂꯤ ꯇꯤꯡꯈꯪꯒꯤ ꯃꯍꯨ꯫ ꯘꯥꯔꯤꯒꯤ ꯀꯇꯥꯅ ꯂꯦꯞꯇꯅ ꯆꯠꯄ ꯃꯇꯝ ꯀꯧꯕꯤ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯀꯅꯥꯕꯨꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈꯤꯕꯒꯨꯝ ꯆꯌꯣꯜ ꯑꯃꯔꯣꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯒꯤ ꯐꯤꯔꯦꯞꯇꯤ ꯑꯍꯣꯡꯕ ꯂꯩꯇꯦ ꯉꯁꯤꯁꯨ꯫ ꯀꯪꯂꯥꯒꯤ ꯇꯣꯔꯕꯥꯜ ꯋꯥꯡꯃꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯀꯪꯂꯥꯒꯤ ꯄꯥꯛ ꯆꯥꯎꯔꯕ ꯏꯃꯥꯏ ꯑꯗꯨꯕꯨ ꯃꯤꯠꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯉꯝꯗ ꯂꯦꯞꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯇꯞꯂꯞ ꯀꯧꯔꯛꯏ, "ꯌꯥꯝꯕꯨꯡ!" ꯈꯪꯍꯧꯗꯦ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯃꯥꯏ ꯇꯞꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯈꯤ꯫ ꯏꯔꯥ ꯊꯥꯡꯂꯕ ꯇꯔꯨꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯃꯥꯕꯨ ꯇꯒꯨꯞ ꯌꯦꯡꯂꯒ ꯂꯦꯞꯂꯝꯂꯤꯕꯗꯨ ꯎꯕꯗ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯏꯊꯤꯜ ꯑꯃ ꯄꯤꯈ꯭ꯔꯦ꯫ ꯏꯊꯤꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯆꯤꯝꯕꯥꯜ ꯑꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯣꯛꯆꯔꯨꯏ꯫ ꯃꯥꯕꯨ tagub yengduna ꯂꯩꯔꯝꯂꯤꯕ ꯃꯤꯁꯛꯇꯨ ꯀꯅꯥ ꯅꯠꯇꯦ, ꯂꯤꯆꯤꯡ ꯍꯦꯟꯕꯤꯅꯤ꯫ ꯂꯤꯆꯤꯡ ꯍꯦꯟꯕꯤ ꯃꯤꯐꯝ ꯑꯃꯇ ꯆꯣꯏꯊꯣꯛꯇ ꯅꯨꯄꯥ ꯃꯥꯕꯨ ꯌꯦꯡꯂꯒ ꯀꯞꯂꯤ ꯇꯞꯂꯝꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ?" ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯇꯥꯍꯟꯅꯤꯡꯗꯦ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ꯫ ꯄꯥꯃꯨꯅ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯊꯧꯅꯥ ꯂꯩꯇꯦ꯫ ꯂꯤꯆꯤꯡ ꯍꯦꯟꯕꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯀꯩꯒꯤ ꯂꯣꯟꯊꯣꯛꯇꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟ ꯂꯩꯔꯤꯅꯣ? ꯑꯩꯒꯤ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯅꯪ ꯄꯤꯔꯔꯣꯏ ꯅꯤꯡꯂꯕ꯭ꯔꯥ?" ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯄꯥꯗꯨ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯋꯥꯍꯪꯗ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯒꯅꯨ꯫ ꯀꯩꯒꯤ ꯑꯩꯅ ꯅꯪꯕꯨ ꯋꯥꯔꯧꯒꯅꯤ? ꯋꯥꯔꯧꯐꯝꯁꯨ ꯂꯩꯇꯦ꯫ ꯉꯁꯤ ꯅꯪꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯀꯤ ꯄꯤꯗꯣ ꯃꯃꯜ ꯌꯥꯝ ꯂꯩ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯇꯩꯊꯣꯛꯄ ꯌꯥꯕꯒꯤ ꯑꯌꯥꯕꯗꯣ ꯅꯪꯅ ꯄꯤꯕꯤꯌꯨ꯫ ꯂꯦꯞꯈꯤꯕ ꯑꯩꯒꯤ ꯈꯣꯡꯐꯝꯗꯤ ꯉꯁꯤꯁꯨ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯌꯦ ꯂꯤꯆꯤꯡ." ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯔꯕꯤ ꯃꯍꯥꯛꯇꯨ ꯉꯁꯤꯗꯤ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃ ꯂꯥꯟꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯊꯥꯗ ꯆꯪꯁꯤꯟꯗꯨꯅ ꯁꯨꯠ ꯀꯞꯆꯩ꯫ ꯅꯨꯄꯥ ꯃꯥꯁꯨ ꯅꯨꯄꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯅ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯔꯣꯏ ꯃꯇꯥꯒꯨꯝ ꯍꯦꯟꯅ ꯆꯦꯅ ꯀꯣꯟꯁꯤꯜꯂꯤ꯫